ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯤ ꯂꯩꯆꯜ ꯋꯥꯔꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯤꯡꯊꯧꯒꯤ ꯆꯥꯡꯌꯦꯡ꯫ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃꯗ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯜ ꯌꯥꯝꯅ ꯆꯦꯟꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯅꯥꯏ ꯃꯁꯜ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯦ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯅꯁꯨ ꯌꯥꯝꯅ ꯌꯥꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯅꯁꯨ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯒꯤ ꯅꯨꯡꯉꯥꯏꯅꯕꯇ ꯁꯤꯟꯗꯨꯅꯇ ꯂꯩꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤꯅꯤ ꯍꯥꯏꯕꯗ ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟ ꯐꯝꯅꯥꯏꯕꯁꯤꯡ ꯑꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯩ ꯁꯤꯡꯂꯕ ꯉꯥꯛꯇꯅꯤ꯫ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯤꯡꯂꯤꯕꯅ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯕꯨꯅꯤ꯫ ꯑꯗꯨꯕꯨ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯁꯤꯅ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯃ ꯑꯣꯏꯅ ꯑꯁꯨꯃꯛ ꯂꯩꯕ ꯑꯁꯤꯗ ꯂꯩꯅꯔꯤꯕ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯣ ꯇꯊꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯟꯇ꯭ꯔꯤ ꯄꯨꯝꯅꯃꯛꯀꯤ ꯃꯀꯣꯛ ꯑꯣꯏꯗꯨꯅ ꯕꯣꯔ ꯃꯟꯇ꯭ꯔꯤꯅ ꯁꯥꯁꯟ ꯆꯂꯥꯏꯕ ꯑꯁꯤꯗ ꯃꯈꯥ ꯊꯥꯕꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯅ ꯃꯕꯨꯛꯇ ꯃꯣꯂꯣꯝ ꯂꯩꯗꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗꯗꯤ ꯍꯥꯏꯔꯨꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯃꯛ ꯋꯥꯗꯣ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅꯁꯨ ꯈꯪꯂꯤꯕꯅꯤ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝ ꯑꯣꯏꯔꯤꯕ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯦ, ꯃꯇꯝ ꯆꯨꯞꯄꯗ ꯃꯍꯥꯛꯄꯨ ꯃꯃꯥꯏ ꯈꯨꯅꯕꯇ ꯍꯣꯠꯅꯔꯒ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯗꯔꯕꯥꯔ ꯑꯗꯨꯗ ꯕꯣꯔ ꯃꯟꯇ꯭ꯔꯤꯗꯣ ꯂꯥꯛꯇ꯭ꯔꯦ꯫ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯂꯥꯛꯇꯕꯗꯨꯗ ꯅꯤꯡꯊꯧꯅ, ꯍꯥꯏ, ꯀꯩꯗꯧꯔꯕꯅꯣ ꯉꯁꯤꯗꯤ ꯕꯣꯔ ꯃꯟꯇ꯭ꯔꯤꯗꯨ ꯁꯅꯥ ꯀꯣꯅꯨꯡ ꯂꯥꯛꯇꯦꯅ? ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯈꯨꯝꯃꯤ, ꯈꯪꯗ꯭ꯔꯦꯗ ꯏꯅꯤꯡꯊꯧ, ꯕꯣꯔ ꯃꯟꯇ꯭ꯔꯤꯅꯕꯨ ꯇꯧꯔꯕꯗꯤ ꯏꯌꯥꯗ ꯌꯥꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯅꯤꯡꯊꯧ ꯐꯥꯎꯕ ꯕꯣꯔ ꯃꯟꯇ꯭ꯔꯤꯅꯕꯨ ꯇꯧꯔꯕꯗꯤ ꯍꯦꯛꯇꯃꯛ ꯌꯥꯕꯒꯨꯝꯅ ꯇꯧꯔꯤ꯫ ꯃꯥꯅ ꯉꯟꯅ ꯂꯥꯛꯅꯤꯡꯉꯦ ꯂꯥꯛꯀꯅꯤ, ꯊꯦꯡꯅ ꯂꯥꯛꯅꯤꯡꯉꯦ ꯂꯥꯛꯀꯅꯤ, ꯃꯉꯣꯟꯗ ꯔꯥꯖꯗꯟꯗꯤ ꯄꯤꯕ ꯑꯃꯠꯇꯁꯨ ꯌꯥꯎꯗꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅꯒ ꯅꯣꯡ ꯐꯥꯗꯣꯛ ꯊꯦꯡꯂꯨꯕꯁꯤꯗꯤ ꯑꯃꯨꯛꯇꯣꯏꯕ ꯔꯥꯖꯗꯟꯗꯤ ꯄꯤꯒꯗꯕꯒꯤ ꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯍꯦꯛꯇꯃꯛ ꯂꯩꯕꯖꯥꯠꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯃꯥꯅ ꯑꯁꯨꯝꯅ ꯊꯦꯡꯂꯛꯂꯤꯕꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ, ꯃꯃꯥꯡ ꯊꯛꯇꯁꯨ ꯑꯗꯨꯃꯛ ꯊꯦꯡꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯝꯅ ꯁꯨꯝ ꯊꯦꯡꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯂꯝꯗꯝꯅꯔꯛꯂꯒꯅꯤ꯫ ꯑꯗꯨꯅ ꯍꯧꯔꯛꯂꯤꯕꯁꯤꯡ ꯑꯁꯤꯗ ꯃꯇꯝ ꯀꯥꯏꯗꯅ ꯆꯠꯄ ꯉꯝꯍꯟꯅꯕ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯕ ꯐꯕꯅꯤ꯫ ꯑꯗꯨꯝꯅ ꯃꯊꯪ ꯍꯥꯏꯔꯛꯄꯗ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯉꯥꯛꯅ ꯆꯠꯇꯕ, ꯅꯤꯡꯊꯧꯒꯤ ꯔꯥꯖꯗꯔꯕꯥꯔ ꯑꯁꯤꯗ ꯃꯇꯝ ꯆꯥꯅ ꯌꯧꯔꯛꯄ ꯉꯝꯗꯕ, ꯃꯁꯥꯒꯤ ꯃꯊꯧ ꯃꯁꯛ ꯈꯪꯗꯕ ꯃꯤꯁꯤꯡꯁꯦ ꯑꯩꯗꯤ ꯐꯝ ꯇꯥꯍꯟꯕꯅ ꯍꯦꯟꯅ ꯐꯩ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯇꯝ ꯆꯥꯅ ꯆꯠꯅ ꯂꯥꯛꯂꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯟꯇ꯭ꯔꯤ ꯕꯨꯕꯣꯜꯕꯨꯅ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯣꯏꯍꯜꯂꯕꯗꯤ ꯑꯩꯈꯣꯏꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯕꯗꯨꯅ ꯈꯨꯝꯂꯛꯏ, ꯉꯥꯏꯈꯣꯅꯦ, ꯅꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯕꯨꯕꯣꯜꯁꯤ ꯃꯟꯇ꯭ꯔꯤ ꯃꯌꯥꯝꯒꯤ ꯃꯀꯣꯛ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯣꯏꯍꯟꯁꯤ ꯍꯥꯏꯔꯤꯕ꯭ꯔꯅꯦ? ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯅ, ꯃꯥꯅꯤ ꯃꯥꯅꯤ ꯏꯅꯤꯡꯊꯧ, ꯃꯍꯥꯛꯄꯨ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯣꯏꯍꯟꯁꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯒ, ꯐꯔꯦ, ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯩꯅ ꯂꯦꯞꯇꯦ, ꯃꯈꯣꯏꯒꯤ ꯂꯧꯁꯤꯡ ꯑꯗꯨꯅ ꯂꯦꯞꯀꯗꯕꯅꯤ꯫ ꯑꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯑꯩꯒꯤ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯁꯤꯒ ꯃꯟꯇ꯭ꯔꯤ ꯕꯨꯕꯣꯜ ꯅꯍꯥꯛꯀ ꯂꯧꯁꯤꯡ ꯇꯥꯟꯅꯖꯔꯣ꯫ ꯀꯔꯤꯒꯨꯝꯕ ꯕꯣꯔ ꯃꯟꯇ꯭ꯔꯤꯅ ꯂꯧꯁꯤꯡ ꯍꯦꯟꯖꯔꯕꯗꯤ ꯃꯍꯥꯛ ꯑꯗꯨꯃꯛ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯣꯏꯖꯔꯁꯅꯨ, ꯑꯗꯨꯒ ꯃꯟꯇ꯭ꯔꯤ ꯕꯨꯕꯣꯜ ꯅꯍꯥꯛꯅ ꯕꯣꯔ ꯃꯟꯇ꯭ꯔꯤꯗꯒꯤ ꯂꯧꯁꯤꯡ ꯍꯦꯟꯖꯔꯕꯗꯤ ꯅꯍꯥꯛꯅ ꯑꯃꯨꯛ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯣꯏꯗꯨꯅ ꯁꯥꯁꯟ ꯆꯂꯥꯏꯔꯣ꯫ ꯃꯁꯤꯗ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ? ꯃꯌꯥꯝꯁꯨ ꯌꯥꯅꯔꯕ꯭ꯔꯣ? ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯌꯥꯅꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯕꯨꯕꯣꯜꯅ ꯆꯥꯎꯊꯣꯛꯅ ꯍꯥꯏ, ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯍꯥꯛꯅ ꯗꯥꯎ ꯌꯥꯕꯗꯒꯤꯔ ꯃꯔꯥꯏꯕꯛ ꯐꯕꯗꯒꯤꯔ ꯑꯗꯨꯛ ꯃꯥꯅ ꯈꯔ ꯂꯧꯁꯤꯡ ꯂꯩꯕ ꯃꯥꯟꯈꯤꯕꯒꯤ ꯋꯥꯅꯤ, ꯁꯤꯡꯕꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯤꯡꯃꯤꯟꯅꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯅꯥꯅ ꯀꯅꯥꯕꯨ ꯍꯦꯟꯅ ꯁꯤꯡꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣই ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯒꯅꯤ꯫ ꯍꯥꯏꯅꯔꯤꯉꯩ ꯑꯁꯤꯗ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯂꯥꯛꯂꯦ꯫ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯂꯥꯛꯄꯗ ꯅꯤꯡꯊꯧꯅ, ꯍꯥꯏ, ꯀꯩꯗꯧꯔꯦ ꯕꯣꯔ ꯃꯟꯇ꯭ꯔꯤ,
nahak ngasidi onthokna thengida wafam madu tabada board mantri aduna khumi iningthau ibungo ayase farade nganna laksabani adubu lambida khudong chadaba khara leibana thengdok chakri wafam madu ningthauna phare amabu oire hojik nahak lakringaida darbar asida karigo wafam amabu rai takhre wafam madudi atai karisu natti nahakpu board mantri oibase tokthok halaga bubol buna board mantri oihalasi asini wafam madu tabada board mantri na iningthau ibungo aigidi mantri bu oirabasu board mantri bu oirabasu kari amata akaiba leijadi iningthauna sina phai haibado adumak sinbiyo matamrada ningthauna nate nahake wakhalon do onare tawgudori baste nabani changyeng ama tawgudori bani changyeng asida kanana hena singba he haibado khagdolaba matam khagtada khwaidagi singba aduna aigi mantri mayamgi makok board mantri oihangadori bani wafam madu tabada board mantri aduna phare iningthauna lowningba changyeng ado lobiro adumna hairakpada ningthau ado kari changyeng tawsige haiduna wakalla sum khalli asumna sum khalambadagi mahakna hairi phare mantri bubol amadi board mantri nakoi ani ngasigiti hallo aduga hayeng ayu anganbada nabanimak aigi sana kunung ngasida lakadabani aduga ayana nakhoida tawudaba singado hairage ko adumna hairakpadagi numitturgi darbar losilladuna mayumda hanakri mathangi ayukni mantri bubol amadi board mantri makoi anido ningthaugi sana kunungda thunglare matam aduta mantri bubol amadi board mantri makoi anina ningthaubu khurumjari aduga kari thabakno kari changyengno pangthuk jarage hairi wafam aduda ningthauna phare se sida aina piriba che ase masi nahakna thangnaba leibak asida pirugadabani aigi marupni masida aina pirakpani haiduna tamu adumna haibadagi board mantri amadi mantri bubol makoi anina phagani iningthau haiduna chakhige tawbata ningthauna hai aduga aina piriba se ado lambi lamkhangda hangdoktuna paba yaroi karigumba parabadi madugi chairak sibi dandi phangani ko haiduna hairakpaduda mantri bubol amadi board mantri makoi anido hoi iningthau haramlaga satkri asomna makoi anido lambida sagol thauduna som lakpana thangnaba leibaki konung yorakle thangnaba leibaki konung jawrabada board mantri aduna ningthauda makoi ge ningthauna pirakpani haiduna chi adu piri matam aduda ningthau aduna chi ado hangdoktuna pare aduga mahana ingangangna karino ni haribasibo pau puroktiba lanmi ani sibo halu haribasibo hai kana lei makoi ani se yamatuna phajalu adumna hairakpaduta mantri bubol amadi board mantri makoi ani do khangpre hek khangi matamaduda board mantri na karino ni haribasibo aikoi karigi damakta harkadoribano ningthaugi pau pubol lakpa lanmi ni khoi adumna hairubada hauji leiriba ningthau aduna hai siga sida iribasi nakoi gi leiba ke ningthauna nakoi ani se aikoi gi leiba ka sida hato khro haiba gi chini aduna nakoi ani hayengi numita halagani aduna nakoi ani bu phajandaba yadabani kana lei makoi ani se ngasi gi ahi ngasima aikoi gi kasum sangda thamu adumna hairakpadagidi mantri amati board mantri do hauji kasum sangda thajanabagi damakta puduna chatkre matam maduta board mantri bubol di o khongna kappa horakle kaino tawribasibo aikoi ki ining thawmangna asimak hek torokpa ko haiduna matam maduta board mantri adudi hoisu haidi maisu haidi tuminna mantri bubol na tawribado yengduno dum leithokli matam maduda mantri bubol na kapna asum leithorakpada board mantri adudi thawa isa sadana phamlaga adumak mongonda yenglaga leirambadуда mantri bubol na kaidore board mantri nahakna aingonda chagadaba makai yenglaga leiribadubo nangi maithongda awabagi mami amata su tadi hayeng aikoi ni se siragadabani kamdongna aikoi bu kangadoribano wafam madu tabada board mantri aduna itaw mantri adugi damakadi thudukna khanbirugano itaw mantri na yabirabadi aina haibe inbiba tabani matam aduda mantri bubulna mathwai hingba kawbunina
ꯕꯣꯔ ꯃꯟꯇ꯭ꯔꯤ ꯅꯍꯥꯛꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅꯃꯛ ꯌꯥꯔꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯣꯏꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯀꯅꯥꯝꯇꯗ ꯍꯥꯏꯖꯔꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯁꯦ ꯅꯍꯥꯛ ꯌꯥꯔꯣ ꯍꯌꯦꯡ ꯑꯌꯨꯛ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯗꯔꯕꯥꯔꯗ ꯍꯥꯟꯅ ꯄꯨꯊꯣꯛꯀꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯕꯨ ꯆꯩꯔꯥꯛ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯆꯩꯔꯥꯛ ꯄꯤꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯄꯨꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯗꯔꯕꯥꯔ ꯍꯦꯛ ꯌꯧꯕꯒ ꯅꯤꯡꯊꯧꯅ ꯅꯈꯣꯏ ꯑꯅꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯍꯥꯠꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯑꯩꯈꯣꯏ ꯑꯅꯤ ꯆꯣꯡꯁꯤꯟꯗꯨꯅ ꯑꯩ ꯍꯥꯟꯅ ꯍꯥꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯆꯣꯡꯁꯤꯟꯒꯗꯕꯅꯤꯀꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯟꯇ꯭ꯔꯤ ꯕꯨꯕꯣꯜꯅ ꯀꯔꯤꯅꯣꯅꯦ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯈꯟꯅꯁꯤ ꯍꯥꯏꯔꯒ ꯍꯥꯟꯅ ꯁꯤꯕ ꯇꯥꯟꯅꯁꯤ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯋꯥꯐꯝ ꯑꯗꯨꯗ ꯃꯟꯇ꯭ꯔꯤꯅ ꯀꯅꯥ ꯑꯃꯠꯇ ꯇꯥꯗꯅꯕ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯤꯔꯣꯟ ꯇꯧꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯦ ꯅꯣꯡ ꯉꯥꯜꯂꯛꯂꯕꯗ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯃꯗꯤ ꯃꯟꯇ꯭ꯔꯤ ꯕꯨꯕꯣꯜ ꯃꯈꯣꯏ ꯑꯅꯤꯗꯣ ꯄꯨꯊꯣꯔꯛꯂꯦ ꯗꯔꯕꯥꯔ ꯍꯦꯛ ꯌꯧꯕꯒ ꯅꯤꯡꯊꯧꯅ ꯅꯈꯣꯏ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕ ꯑꯁꯤꯗ ꯍꯧꯔꯤꯕ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤ ꯑꯁꯤꯗ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯉꯛꯁꯝꯗ ꯊꯧꯔꯤ ꯊꯨꯗꯨꯅ ꯍꯥꯠꯂꯒꯅꯤ ꯃꯁꯤꯗ ꯅꯈꯣꯏꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯐꯟ ꯆꯣꯡꯁꯤꯟꯗꯨꯅ ꯍꯥꯠꯄ ꯇꯥꯔꯕꯗꯤ ꯏꯅꯤꯡꯊꯧ ꯑꯩ ꯍꯥꯟꯅ ꯍꯥꯠꯄꯤꯌꯨ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ ꯉꯛꯄꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯟꯇ꯭ꯔꯤ ꯕꯨꯕꯣꯜꯅ ꯅꯠꯇꯦ ꯏꯅꯤꯡꯊꯧꯅ ꯆꯥꯟꯕꯤꯔꯕꯗꯤ ꯑꯩ ꯍꯥꯟꯅ ꯍꯥꯠꯄꯤꯌꯨ ꯕꯣꯔ ꯃꯟꯇ꯭ꯔꯤꯅ ꯑꯃꯨꯛ ꯑꯩ ꯍꯥꯟꯅ ꯍꯥꯠꯄꯤꯌꯨ ꯃꯟꯇ꯭ꯔꯤ ꯕꯨꯕꯣꯜꯅ ꯑꯃꯨꯛ ꯑꯩ ꯍꯥꯟꯅ ꯍꯥꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯄꯪꯆꯣꯡꯗ ꯆꯣꯡꯁꯤꯟꯅꯔꯛꯏ ꯐꯨꯟꯅꯕꯁꯨ ꯐꯨꯟꯅꯔꯤ ꯑꯩ ꯍꯥꯟꯅ ꯁꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯅꯤꯡꯊꯧꯗꯤ ꯄꯨꯡꯉꯛ ꯉꯛꯂꯤ ꯅꯤꯡꯊꯧꯅ ꯍꯥꯏ ꯀꯔꯤꯅꯣꯅꯦ ꯅꯕꯣꯔꯤꯅ ꯇꯧꯔꯤꯕꯗꯨꯕꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯨ ꯅꯈꯣꯏ ꯀꯔꯤꯃꯠꯇ ꯇꯥꯍꯧꯗ꯭ꯔꯕꯔꯣ ꯑꯩꯈꯣꯏꯒꯤ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕ ꯑꯁꯤꯗ ꯍꯧꯔꯤꯕ ꯆꯥꯎꯔꯕ ꯎ ꯑꯁꯤꯗ ꯅꯉꯛꯁꯝꯗ ꯊꯧꯔꯤ ꯊꯨꯔꯒ ꯍꯥꯠꯀꯅꯤ ꯍꯥꯏꯕꯅꯤꯅꯦ ꯅꯈꯣꯏꯕꯨ ꯆꯥꯛꯀꯧꯒꯅꯤ ꯆꯥꯛ ꯄꯤꯖꯒꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯆꯥꯟꯕꯤꯗꯨꯅ ꯑꯩꯕꯨ ꯍꯥꯟꯅ ꯍꯥꯠꯄꯤꯌꯨ ꯏꯅꯤꯡꯊꯧꯗ ꯑꯩꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯅꯥꯂꯨꯄꯥ ꯄꯤꯖꯒꯦ ꯑꯩꯒꯤ ꯂꯟ ꯊꯨꯝ ꯂꯣꯏꯅꯃꯛ ꯄꯤꯊꯣꯛꯆꯒꯦ ꯃꯗꯨꯗ ꯅꯠꯇꯅ ꯏꯅꯤꯡꯊꯧꯅ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯑꯃꯁꯨ ꯇꯧꯖꯒꯦ ꯇꯧꯕꯒꯤꯗꯤ ꯑꯩ ꯍꯥꯟꯅ ꯍꯥꯠꯄꯤꯌꯨ ꯅꯤꯡꯊꯧꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯉꯛꯄꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯟꯇ꯭ꯔꯤ ꯕꯨꯕꯣꯜꯅ ꯑꯃꯨꯛ ꯅꯠꯇꯦ ꯏꯅꯤꯡꯊꯧ ꯃꯥꯅ ꯄꯤꯒꯗꯕ ꯄꯩꯁꯥ ꯂꯨꯄꯥ ꯁꯅꯥ ꯁꯝꯕꯜ ꯃꯌꯥꯝꯗꯣ ꯑꯗꯨꯗꯒꯤ ꯑꯩꯅ ꯍꯦꯟꯒꯠꯅ ꯄꯤꯖꯒꯦ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯊꯋꯥꯏ ꯃꯥꯡꯂꯕꯁꯨ ꯇꯧꯖꯒꯦ ꯇꯧꯕꯗꯗꯤ ꯑꯩ ꯍꯥꯟꯅ ꯍꯥꯠꯄꯤꯌꯨ ꯑꯁꯣꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯔꯩ ꯄꯪꯌꯦꯠꯇ ꯌꯦꯠꯅꯔꯛꯄ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯍꯥꯏ ꯃꯈꯣꯏ ꯑꯅꯤꯁꯦ ꯇꯣꯉꯥꯟ ꯐꯥꯗꯣꯛꯇꯨꯅ ꯑꯃꯨꯛꯀ ꯊꯝꯃꯨ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯑꯁꯣꯝꯅ ꯍꯥꯏꯕꯗꯒꯤ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯃꯗꯤ ꯃꯟꯇ꯭ꯔꯤ ꯕꯨꯕꯣꯜꯗꯣ ꯇꯣꯉꯥꯟ ꯊꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯕꯣꯔ ꯃꯟꯇ꯭ꯔꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏ ꯅꯤꯄꯥ ꯀꯔꯤꯅꯣ ꯁꯤꯕꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯈꯜꯂꯤꯕꯗꯨꯕꯣ ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯟꯅ ꯁꯤꯅꯤꯡꯂꯤꯕꯅꯣ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯈꯨꯝꯃꯤ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯏꯅꯤꯡꯊꯧꯗ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯅ ꯆꯦ ꯊꯥꯔꯛꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯠꯍꯜꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯒꯤ ꯑꯆꯧꯕ ꯊꯧꯔꯥꯡ ꯑꯃꯅꯤ ꯍꯥ ꯀꯔꯤ ꯑꯆꯧꯕ ꯊꯧꯔꯥꯡ ꯑꯃꯅꯤ ꯍꯥꯏꯕ ꯍꯥꯏꯌꯨ ꯀꯔꯤ ꯑꯆꯧꯕ ꯊꯧꯔꯥꯡꯅꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯕꯣꯔ ꯃꯟꯇ꯭ꯔꯤꯅ ꯈꯨꯝꯃꯤ ꯑꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯆꯗꯦ ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯗꯟꯗꯤ ꯄꯤꯗꯨꯅ ꯍꯥꯠꯂꯕꯗꯤ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯑꯩ ꯑꯁꯦ ꯏꯅꯤꯡꯊꯧꯒꯤ ꯁꯥꯒꯩꯗ ꯇꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯏꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯑꯁꯦ ꯂꯧꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯒꯗꯧꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯏꯕꯥꯅꯤꯒꯤ ꯃꯅꯨꯡꯗ ꯍꯥꯟꯅ ꯁꯤꯕ ꯃꯤ ꯑꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯅꯤ ꯁꯨꯕꯗ ꯁꯤꯔꯛꯄ ꯑꯗꯨꯅ ꯁꯦꯅꯥꯄꯇꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯁꯦꯅꯥꯄꯇꯤꯗꯒꯤꯗꯤ ꯅꯤꯡꯊꯧꯅ ꯍꯦꯟꯅ ꯆꯥꯎꯕꯅꯤꯅ ꯅꯤꯡꯊꯧ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩ ꯍꯥꯟꯅ ꯍꯥꯠꯄꯤꯌꯨ ꯍꯥꯏꯖꯔꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯒ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯒ ꯃꯍꯥꯛꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯟꯖꯩ ꯆꯨꯝꯃꯤ ꯑꯁꯨꯛ ꯂꯥꯞꯅ ꯑꯩꯉꯣꯟꯗ ꯃꯔꯥꯟ ꯁꯨꯡꯂꯩ ꯂꯩꯇꯕ ꯃꯔꯝ ꯂꯩꯇꯕ ꯃꯤ ꯑꯅꯤꯕꯨ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯎꯁꯤꯟ ꯇꯧꯔꯛꯀꯗꯕ ꯅꯠꯇꯦ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯃꯈꯣꯏ ꯑꯅꯤꯅ ꯑꯣꯏꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯗꯤ ꯆꯪꯅꯤ ꯐꯤꯡꯗꯨꯅ ꯂꯦꯟꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯒ ꯍꯥꯏꯔꯛꯏ ꯍꯥꯏ ꯅꯤꯄꯥ ꯑꯅꯤ ꯅꯈꯣꯏ ꯑꯅꯤꯗ ꯑꯩꯅ ꯑꯗꯨꯛ ꯂꯛꯅꯕꯒꯤ ꯋꯥꯅꯤ ꯀꯩꯗꯧꯕꯒꯤ ꯍꯥꯠꯀꯗꯧꯔꯤꯕꯅꯣ ꯍꯥ ꯑꯗꯨꯒ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ ꯅꯈꯣꯏꯒꯤ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧꯗ ꯍꯥꯏꯌꯨ ꯃꯔꯝ ꯆꯥꯗꯅ ꯃꯤꯅ ꯏꯟꯁꯤꯜꯂꯒ ꯍꯦꯛꯇꯃꯛ ꯗꯟꯗꯤ ꯄꯤꯒꯟꯕ ꯑꯄꯪꯕ ꯅꯤꯡꯊꯧꯗꯨ ꯑꯩ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯅꯈꯣꯏꯅ ꯍꯥꯏꯔꯨꯒꯗꯕꯅꯤ ꯐꯔꯦ ꯅꯕꯥꯅꯤ ꯉꯁꯤꯒꯤꯗꯤ ꯍꯟꯖꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ
ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯅꯤꯡꯊꯧ ꯀꯔꯤꯒꯨꯝꯕ ꯆꯦꯊꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯄꯥꯊꯣꯛꯂꯒ ꯂꯝꯈꯥꯡꯗꯒꯤ ꯍꯜꯂꯛꯄ ꯃꯥꯟꯒꯅꯤ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯗ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯗꯨ ꯈꯪꯅꯅꯕ ꯀꯔꯤꯅꯣ ꯈꯨꯗꯝ ꯑꯃꯇꯪꯗꯤ ꯄꯤꯅꯕꯤꯌꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯤꯡꯉꯤꯗꯀꯣ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯐꯔꯦ ꯅꯍꯥꯛꯀꯤ ꯂꯧꯁꯤꯡ ꯑꯁꯤꯒ ꯍꯥꯏꯔꯨꯔꯕꯗꯤ ꯅꯍꯥꯛꯁꯦ ꯑꯆꯧꯕ ꯐꯝ ꯑꯃ ꯄꯥꯏꯔꯝꯒꯗꯕ ꯃꯥꯜꯂꯤ इचम चब लानमीदी मानदे फरे नहार हारिबदुमक तौरगे हाइदुना निंगथौना ममल जामलबा सना लुपा लिक्कोन हीरा मणि मुक्ता फीरोल मयाम अमा खुदोन पोट ओइना खोमदुना बोर्ड मंत्री अमदी मंत्री बुबोलना पुदुना लाखी असम लाकपना मखोइगी लेबाकी निंगथौ अदुगी मनाक्ता जौरबदा दरबार अदुदा थोंगलरी दरबार अदुदा लेरमलिबा मी पुनमकना मखोइना पोरलिबा सना लुपा सिंग अदु उरुबदा पुंगक हेंगई मतम मरु निंगथौना यामना खंगनिंगना नखोइ अनिदि कमदौना हिंगकलिबनो हाइदुना हंगी मतम मदुदा मंत्री बुबोलदा ओनसिंदुना हाय मंत्री बुबोल कमदौरिबनो नखोइ सिबो हाइदुना हंगलकपदा मंत्री बुबोलना निंगथौ इबुंगो आई अमुक हन्ना बोर्ड मंत्री ओइजगे हाइजररोय आइगी थवाय असे बोर्ड मंत्री न कलकलिबनी महाना बोर्ड मंत्री ओइदना अपंगब कनाना ओइगदौरिबनो असुमना हाइरमलगा महाकी मंत्री फमम मदुदा फमलुन लेरी मंत्री बुबोल की वफम अदु ताबदा मंत्री सिंह इंगंगई करी थोख्रबनो हाइबदो तालिंगबदा लांगतंगई मतम मदु निंगथौना नुकलगा हाय बोर्ड मंत्री कैदोरबा अचुंबा वारी तु ना हांग लीरो अदुमना हाइरकपदा बोर्ड मंत्री अदुना थोख्रबा थौदोकसिंग अदो लोइनमक तम्मी अदुगा कोनुंग योरोमे हाइबदु थाजनबगिदमक्ता यामलबा सना लुपा हीरा मंडी मुक्ना मयाम से पूरगा लाक्लिबनी हाइदुना निंगथौदा हाइरकपदा निंगथौदा मखौ पोंगन नोकलगा हाय उरबरा मंत्री सा अईगी बोर्ड मंत्री सी करी मरमगे मंत्री बोर्ड मंत्री ओहलिबनो हाइबदु नखोइ खंगलबरा हौजिक नखोइजु खंगजेरमगनी नखोइ मयामगी मकोक बोर्ड मंत्री ओहलिबसिगी मरम नखोइ खंगलमलगनी अदुमना हाइरकपदा मंत्री सिंह अदुना खंगजरे इनिंगथौ हाइदुना मकोक नोनखी वारी असी मतंग असवाइदा लोइसिनजरी आइना वारी असी पाथोकजरकपा मतमदा सोइखि लानखिबा यावरबसु ताबिरिबा पुनमकना पुक्चेल चावना ngakpigani mayambu aroibada amuka hanna khurumjari।